KRA की आर्मी चीफ सिरगा लेरमदे खोपुमदा कुकीना नागासिंगदा अटैक चथखरे सो मिलिटेंट ग्रुप अमा ओरिबा KRA की आर्मी चीफ साइकोदा बाजारदा लेइबा मसागी मयुमदा ओवरडोज तंगरंग अहिंग सिरगा लेरमदे हाइरी पाउसिना मखा ताना हाइरिबदि लेखिद्रबा KRA की आर्मी चीफ अदुगी ममिंगना रोनी हंगसिंग कवी ngarang amasung asigi lonaba ahingnungai matung pung ama taba matamda cycle bazar da laiba mahaki mayumda overdose da leikidabani KRA gi army chief asi drug addict amani mahak leikidraba matung ahing pung aniga makai taba matamda church ki bell khingduna miyamda pau piki leikidraba Roni Hangsing macha ahum amasung mahaki loina bi leheuri mahaki loina bi hasi hojik sadar autonomy district council na chalaiba School amada oja oibani hairi amarom da ngase pung taraga makhairom taba matamda none district ki khopumda labukta thabak soduna laiba naga longmi singda kuki khulai paiba singna nongmai kapsenuna attack chathakre adubu laibak fobadagi thawdo aduda kana amata aso open yaw hodre adubu longmi sing adu mafam adudagi thawai hingnaba mana thokpa maikai da chena duna mayum sing adu yawrakre thawdo aduna maram oiraga mafam aduda tension wangna leiri hari panba yabadi tha asigi taraga humdoi dasu none district ki manung chanba Jauzang tekta kuki khulai paiba singna do lang village tagi Wilson thanga cheru kawa miyoi ama nongmaina kaptuna hatkiba aduga mari miyoi ani na soan khibagi thodok leikrabani thodo aduda chenari ba miyoi sing fadriba fawba asi bakchang lawre haina hojikso Wilson thanga cheru gi hakchang rims ki mokta leiribani Pastor ani yauna naga taruk fakhiba thodok ta chenabani chingnaba kuki village volunteer guard mari combined force na fare Kuki amasung naga anigi marakta chawna ungkhanariba sigi manung chana hojik fawba mafam khangdana leiriba konsa kholdagi pastor ani yauna naga taruk fakhibagi thodokta chenabani chingnaba Kuki village volunteer guard ki miyoi mari ngarang combined force na fagatkhre faraba makoi mari adudi kangchup ki parbung village tagi thangkhomang khongsai yangkhai gamathoi new kaithel manbigi mobung tonga dagi psycholet khongsai nifu lunminthang dinhel kungatarit amasung Kangaulal Khongsai Kuntra Gawi Makoi Sing asi Kangpokpi District ki Village Volunteer Group ki members sing ni Makoi Sing asi miyam dagi nam haduna sel khaiba anti social activities sing amasung criminal gi oiba thawong sing chathaba yauna lona yadaba mawongda nongmai paiduna miyamda kihan khangan bagi thodok sing da haktheng na chenaba miyoi ni Makoi taru asi haukiba me taraga humdoi da lailon wifi kuki village tagi konsa khulgi miyoi taraga ni pan yauna punna miyoi kun fa ki bagi thodok da chenaba oigani hairi Kuki khulai paiba sing asina fajin ki bamiyoi kuna sigi manungda taraga mari thadokraga tarukna hojik fawba thiba khangdana leiriba sigi matangda Manipur Police CRPF amasung Assam Rifles na ngarang akhanaba pau phongbadagi P molding amasung lalon wifi khulani ki marakta leiba Inter village road ta chathakiba operation na makoi mari adu fagat khibani makoi mari asigi mathakta FIR lakhotuna investigation chathaba hokre makoi mari asidagi mafam khangdana leiriba naga taru asigi matangda karigumba kharadi khangba ngamlagani haina thajaba leiri panba yabadi housing mafam khangdana leiriba konsa khulgi pastor ani yauna naga taruk asi yauraga punna miyoi kun adu full uniform setpa KNF ki kangbu sina punna farga pukhibani haina makoi sing aduga punna famina kiba aduga housingna thadora khraba makoi makhol gi loina bising amasung witnessing gi maikai degi phongdokpa laikhrabani witnessing aduna phongdokpagi matungina punna makoi kun fakhiba dugi manungda naga taruk adu tongana khandoklaga KNF na makoi gi gari da insilaga haptuna pukhibani makoina gari de hek insin khibaga Chingaibak singsu langsin ki haina phongdokpa laikhibani amaramda me taragani pana kuki khulai paiba singna fakhibadagi hojik fawba mafam khangdana leiriba naga taru adugi matangda leingangna akanba miyeng changduna makoi sing adu athubada thadurakadabani haina ngasi Jeliangrong Film Forum gi members singna Imphal East ki Chekon Tribal Market ta wakan mifam chathakre wakan mifam aduda sarugya khiba singna stop killing innocent people we want justice we condemn the abduction of innocent civilian haina thaba plate car sing paiki khongjang aduga mari leinana Jeliangrong Film Forum Manipur gi president Joshua Dangmaina haikibada lan taubana miyoiba khunaida kanaba mata purakri ing 2023 dagi horakiba lan asina maram oiraga ngasi di mara leijadraba miyoi kaya ama thawai mangkhre miyoi kaya na mayumda hanjinba ngamdana relief camp ta changjafam lauduna leiri lana sina maram oiraga lamdam asigi senmitlon amadi sel thumgi phibam da chawna chaitheng piri lana chaitheng piri basi maru oina micham miyamdani mara leijadraba naga gi micham taru kuki singna fakhraga ngasi fawba thadoktana hostage oina thamliba asina amuke hena irang tholaknabagi maram oiri maram aduna fajinduna thamliba naga taruk adu athubada thadorakadabani makoi taruk thadoktriba fawba lamdam asida tangdu leitaba purakpa ngamloi haiki Tong laubi mihat ki mayokta wakan mifam chathakre lamdam sida thokliba mihan mipun khudakta lefangadabani MD Tomba Tong laubi mihata chenaba sing athubada leingangna cheirak pigadabani haina lup mangaga punna khusamnaduna ngasi Kakching district ki Sanchel bazar da wakan mifam chathakre khongjang aduda tongan ba furuf ki miyoi singsu sarugya ki khongjang aduda sarugya ki ba MD
Mufijuddin Elias Tombana Fongdokibada Haukiba Chahi 2023 gi May 3 hauраga ngasi fauba tangdu leitadaba santi leitaba mihan mipun singna thalaba Manipur ama oire lamdam asida thubada santi lehenbiu mihan mipun lefanbiu amasung community amaga nungsi chanan lehenbiu haiba kholawga loinana ngasi wakat mifam asi chathabani Manipur ching amasung tamani gi mioi sing amaga changnaba yadriba se thuba matamda changnaba yahanaba central government na mieng changbiu irang asina horakpa matam ing 2023 gi May 3 dagi ngasi fauba miyam awaba kaya mayok na duna lairi irang na maram oiduna lanjena duna lairiba IDP sing athuba matamda mayum da hanjinaba yahanaba lengang na sinbiu lamdam asida ing tapa puraknaba honabada lairiba lenga asina mapung phaba thodang lobiu haina phongdokhi ngasi gi wakan mifam aduda sarug yakhiba singna ekhoi amato oina punsilasi terrorist singna micham hatpa lefallu ekhoi gi lenga ekhoi na ngak chanaba sem sarasi India government gi aron balalong khudakta handu u haibana chingba kholaw kaya sulauki furup sing khaibum tahanaba honabada India lengang na tamnana furup amabu sijinare lup manga Kanglu furup kaya na nungsi chanana hingminarakliba iramda Manipur ngasi di tangdu leitadaba punsi marel amada hinghalle Kanglu furup sing khaibum khana hanba honabada kanglu amabu thawoina India lengang na sijinare asigumba thawoina sinba lenga ki thawong asigi waroi sindi karamna purakani haina luf manga na thadorokpa cherol amana haidi luf manga ka khusam na duna ngasi Santel Bazar amasung Samro Awang Leikai Community Hall da pangthokiba wakan mifam aduga mari lainana thadorokpa cherol amana hairibana punna kundaminariba kanglu furup aikhoigi apunbagi achetpa phirep amaga loinana lenga ki tawhairaba thausil asibu thengnaba tai fibam sing asibu khangmin naduna Thengnadravadi lengang na miyambu chamam na handuna adumak thamkragani su amasung nansu singbu maning tawhanduna Manipur manungi nungsi chanana hinglakliba kanglu furup sing kangkhong jahele lamdam asida kanglu furup naiba rajniti tawhanduna furup kanglup sing tokhai thamnaba honare aikhoi punna khunda minagadabani punna hingminaba punna thengnaminaba punna chawkhanminaba haibasi nattaba aikhoi gi lambi amata leite leiba ki ngamkhai lansinuna mitomna landarakpa yummai kaya thaduna tankairakpada karisu haiba ngamdaba gum lairiba sigi nungi oiba wahan thokarino Sakti yaudaba lengakti minai lengakni mitop na landarakla fauba yengduna leibagi fibam asina taklibadi lenga asina aikhoigi ngamkhai ngakpa ngamdre haibani maram aduna hojikti aikhoigi leiba ase aikhoina ngakcharage haibasi na miyamgi khola oirakle mihan mipungi aki tujungba tamba ngamdaba hingbagi lambi manglaba khunai amang asidi tamna oirakli basidagi kanbina ba leitre asigumba lambi asida hingadabagi saru aikhoi ning tamjarage proxy war tawduna micham miyam harhalli basi lepu miyamgi punsi amasung lanthum ngakpa ngamdraba India Security Force sing Manipur dagi hankro khulai matik chana pariba terrorist sing na Manipur gi micham miyam hatli basi khudakta lefallu state terrorism gi thawong sing khudakta lepu fajin khiba sing athubuda thadoktuna miyam amasung masa gi imungda tekta kaidena sinagadabani lairiba security force sing asina maikai kahaina leptuna mifam pun tawhanba hatongna ba yummai thanba kaya makhoi gi mamang thakta gi thokhanduna lila yengli fibam sing asida ngasi gi Lengakta thamliba wafam di lenga ki firef lautho u athobada waroisin puraknaba thodang lau karigumba tangdu leitaba punsi marel adu pidraba makha tana tamthiraba machat haibadi leptana khusemgi lanmigi lan thogaliba si leptana chatharaklabadi ngasi puliba khungang sing asigi apunba miyamna akanba khongjang changsinaba sem saduna leiri haibasi sit in protest singna taklibani haidi Ronaldo Laishram na anova galaxy ama puthokre lautak pat ki maming lauduna lautak protocluster haina ming thonkre Manipur gi astrophysicist Ronaldo Laishram na luchingmati mamana chahi billion 12.6 suraba anauba galaxy ama puthokpa ngamkre galaxy aduna universe asida karamna ungduna chatli haibadu kumna yengsinba hokre hari nauna discover tawraba galaxy adugi maramda the astrophysical journal letter kauba malemgi thakta fongba journal amada fongduna miyamda khanganba ngamkre anauba galaxy adu Manipur gi lautak pat ki maming lauduna lautak Protocluster haina maming thon khibaga loinena nauna discover tawriba galaxy adu yamna ngalingai matamdagi leiraklavani haina astronomers singna fongdoknarakli galaxy sing asi gravitational force amana chingsinduna galaxy gi chabul natraga cities of galaxy haina semduna leiri haidi Thijinba singi matungina galaxy asigi mawong matau asi universe asina chahi million 1.2 surakpa matamdagi leiraklavani haiba khangba ngamkre lautak patta fumdi sing samjinnaduna leibagumna uba aduna maram oraga nauna puthokliba galaxy adu galaxy marina punna samjinnaduna leiba uba fangli hari National Astronomical Observatory of Japan da research oina thabak tawriba Manipur gi Dr. Ronaldo Laishram na fongdokhibada mahakna mahaki pongnapham Manipur da ikai khumnaba utpa oina nauna thengnariba galaxy adugi maming lautak
ꯄ꯭ꯔꯣꯇꯣꯄ꯭ꯂꯥꯁꯇꯔ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯅꯤ ꯍꯥꯏꯔꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯃꯅꯤꯄꯨꯔꯕꯨ ꯁꯛ ꯇꯥꯛꯄꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯄꯥꯠ ꯑꯃꯅꯤ꯫ ꯅꯧꯅ ꯎꯕ ꯐꯪꯂꯤꯕ ꯒꯦꯂꯦꯛꯁꯤ ꯑꯗꯨ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯃꯅꯤꯄꯨꯔꯒ ꯄꯥꯛ ꯆꯥꯎꯔꯕ ꯌꯨꯅꯤꯚꯔꯁ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯍꯟꯕ ꯁꯤꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯛꯇꯥꯛ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤ ꯌꯨꯅꯤꯚꯔꯁꯁꯤꯒꯤ ꯄꯨꯋꯥꯔꯤꯗ ꯂꯦꯡꯗꯅ ꯑꯃꯗꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯊꯤꯖꯤꯜꯂꯤꯕ ꯇꯤꯝ ꯑꯗꯨꯅ ꯁꯣꯚ꯭ꯔꯨ ꯇꯦꯂꯦꯁꯀꯣꯞ ꯑꯃꯁꯨꯡ ꯖꯦꯝꯁ ꯋꯦꯕ ꯁ꯭ꯄꯦꯁ ꯇꯦꯂꯦꯁꯀꯣꯞꯀꯤ ꯃꯇꯦꯡꯅ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯔꯤꯕ ꯒꯦꯂꯦꯛꯁꯤꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯁꯇꯔꯁꯤꯡꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯔꯤꯁꯔꯆꯔꯁꯤꯡ ꯑꯗꯨꯒꯤ ꯐꯟꯗꯤꯡ ꯃꯇꯨꯡ ꯏꯟꯅ ꯌꯨꯅꯤꯚꯔꯁ ꯑꯁꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯌꯥꯝꯅ ꯀꯨꯡꯕ ꯗꯦꯟꯁ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯃ ꯂꯩꯔꯤ꯫ ꯒꯦꯂꯦꯛꯁꯤꯁꯤꯡ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯀꯨꯡꯕ ꯃꯑꯣꯡꯗ ꯂꯩꯕ ꯎꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯒꯦꯂꯦꯛꯁꯤꯁꯤꯡꯒ ꯆꯥꯎꯅ ꯈꯦꯠꯅꯕ ꯎꯕ ꯐꯪꯂꯤ꯫ ꯅꯧꯅ ꯐꯪꯂꯤꯕ ꯒꯦꯂꯦꯛꯁꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯒꯦꯂꯦꯛꯁꯤ ꯑꯁꯤ ꯀꯔꯝ ꯇꯧꯅ ꯆꯠꯂꯤꯕꯅꯣ ꯑꯃꯗꯤ ꯁꯦꯝꯂꯛꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯅꯅꯕꯒꯤ ꯂꯝꯖꯤꯡ ꯑꯃ ꯑꯣꯏꯔꯤ꯫ ꯅꯦꯁꯅꯦꯜ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯑꯣꯕꯖꯥꯔꯚꯦꯇꯣꯔꯤ ꯑꯣꯐ ꯖꯄꯥꯟꯗ ꯂꯩꯔꯤꯕ ꯔꯣꯅꯥꯜꯗꯣ ꯂꯥꯏꯁ꯭ꯔꯝ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯉꯕꯣꯛꯇꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯇꯣꯀꯤꯌꯣꯗ ꯂꯩꯕ ꯅꯦꯁꯅꯦꯜ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯑꯣꯕꯖꯥꯔꯚꯦꯇꯣꯔꯤ ꯑꯣꯐ ꯖꯄꯥꯟ NAOJ ꯗ ꯖꯣꯏꯟ ꯇꯧꯗ꯭ꯔꯤꯉꯩ ꯇꯣꯍꯣꯀꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯗ ꯃꯥꯁꯇꯔ ꯗꯤꯒ꯭ꯔꯤ ꯑꯃꯁꯨꯡ PhD ꯂꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯒꯦꯂꯦꯛꯁꯤꯁꯤꯡꯒꯤ ꯍꯧꯔꯛꯐꯝ ꯑꯃꯁꯨꯡ ꯁꯦꯝꯂꯛꯄꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯃꯔ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯒꯤ ꯃꯇꯥꯡꯗ ꯑꯥꯔꯇꯤꯀꯜ ꯀꯌꯥ ꯐꯣꯡꯗꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯉꯝꯂꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯃꯔ ꯑꯃꯅꯤ꯫ ꯗꯥꯛꯇꯔ ꯔꯣꯅꯥꯜꯗꯣ ꯂꯥꯏꯁ꯭ꯔꯝ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯗ ꯊꯋꯥꯏ ꯌꯥꯎꯕ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯔꯛꯄꯗ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯦꯁꯇꯦꯔꯣꯏꯗ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯈ꯭ꯔꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯗꯥꯛꯇꯔ ꯑꯕꯗꯨꯜ ꯀꯂꯥꯝꯒꯤ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯥꯏꯟꯇꯤꯐꯤꯛ ꯋꯥꯔꯛꯁꯤꯡ ꯇꯧꯅ ꯇꯧꯅ ꯃꯅꯤꯄꯨꯔ ꯑꯦꯁꯇ꯭ꯔꯣꯅꯣꯃꯔ ꯁꯣꯁꯥꯏꯇꯤ ꯂꯤꯡꯈꯠꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯣꯁꯥꯏꯇꯤ ꯑꯗꯨꯒꯤ ꯐꯥꯎꯟꯗꯔ ꯑꯃ ꯑꯣꯏꯅ ꯅꯣꯔꯊ ꯏꯁꯠ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏ ꯑꯃꯁꯨꯡ ꯅꯍꯥꯁꯤꯡꯗ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯒꯤ ꯃꯇꯥꯡꯗ ꯑꯦꯋꯦꯌꯔꯅꯦꯁ ꯀꯌꯥ ꯑꯃ ꯄꯤꯗꯨꯅ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯕꯨ ꯍꯦꯟꯅ ꯄꯥꯝꯅꯍꯟꯅꯕ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯦꯖꯨꯀꯦꯁꯟꯒꯤ ꯂꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯝꯖꯤꯡ ꯂꯝꯇꯥꯛꯂꯤꯕ ꯑꯣꯏꯗꯨꯅ ꯑꯃꯁꯨꯡ ꯃꯤꯠꯁꯥꯅꯥ ꯐꯥꯎꯟꯗꯦꯁꯟꯒꯁꯨ ꯃꯔꯤ ꯊꯝꯅꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯂꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯗꯤꯁꯀꯣꯚꯔꯤ ꯑꯣꯐ ꯖꯦꯠ 4.9 ꯂꯤꯌꯥ ꯏꯃꯤꯇꯔ ꯄ꯭ꯔꯣꯇꯣꯀ꯭ꯂꯥꯁꯇꯔ ꯋꯦꯚꯂꯦꯡꯊ ꯗꯤꯄꯦꯟꯗꯦꯟꯠ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯏꯐꯦꯛ ꯑꯣꯟ ꯒꯦꯂꯦꯛꯁꯤ ꯁ꯭ꯇꯔꯛꯆꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯆꯦꯐꯣꯡ ꯑꯃꯁꯨ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯊꯤꯖꯤꯜꯂꯤꯕꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤ꯫ ꯅꯥꯒꯥꯎꯟꯗ ꯁꯅꯥ ꯂꯨꯠ ꯇꯧꯕꯒꯤ ꯀꯦꯁꯇ ꯆꯦꯟꯅꯕ ꯑꯃ ꯁꯣꯛꯂꯦ꯫ ꯑꯁꯥꯝꯒꯤ ꯅꯥꯒꯥꯎꯟ ꯇꯥꯎꯟ ꯃꯣꯔꯤꯀꯣꯂꯣꯝꯗ ꯁꯅꯥ ꯂꯨꯠ ꯇꯧꯕꯒꯤ ꯀꯦꯁꯇ ꯆꯦꯟꯅꯕ ꯑꯦꯀ꯭ꯌꯨꯖ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯅꯕ ꯇꯥꯟꯅꯕꯗ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗꯒꯤ ꯁꯣꯛꯄꯗꯒꯤ ꯅꯥꯒꯥꯎꯟ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯒꯥꯎꯟ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏꯔꯤꯕꯅ ꯉꯔꯥꯡ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯁꯅꯥ ꯂꯨꯠ ꯇꯧꯕꯒꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯑꯦꯀ꯭ꯌꯨꯖ ꯑꯁꯤ ꯐꯥꯅꯕꯒꯤꯗꯃꯛꯇ ꯕꯣꯜꯒꯥꯠ ꯑꯦꯔꯤꯌꯥꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ꯫ ꯃꯗꯨꯗ ꯑꯦꯀ꯭ꯌꯨꯖ ꯑꯁꯤꯅ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁ ꯒꯥꯔꯤꯅ ꯇꯥꯟꯅꯕꯗ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯑꯦꯀ꯭ꯌꯨꯖ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯔꯥꯖꯤꯕꯨ ꯔꯦꯍꯃꯟ ꯀꯧꯏ꯫ ꯂꯈꯤꯄꯨꯔꯗꯒꯤꯅꯤ꯫ ꯑꯦꯛꯁꯤꯗꯦꯟꯠ ꯑꯗꯨꯗ ꯃꯈꯣꯡ ꯑꯅꯤꯃꯛ ꯇꯦꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯑꯅꯤꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯌꯥꯎꯅ ꯁꯅꯥ ꯂꯨꯠ ꯇꯧꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫